ꯉꯁꯤ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯔꯒꯤ ꯍꯦꯗꯂꯥꯏꯟꯁ ꯄꯥꯊꯣꯛꯆꯔꯒꯦ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯧꯅ ꯃꯤꯑꯣꯏ 3 ꯂꯩꯈꯤꯗꯕ ꯊꯥꯔꯒ ꯀꯣꯚꯤꯗꯅ ꯁꯤꯍꯟꯈꯤꯕ ꯃꯁꯤꯡ 50 ꯁꯨꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯖꯖ ꯑꯦꯜ ꯖꯃꯤꯔ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯆꯦꯡ ꯌꯦꯟꯕꯗ ꯑꯦꯖꯦꯟꯠꯅ ꯃꯥꯟꯅꯅ ꯄꯤꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯄ꯭ꯔꯙꯥꯟꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟꯒꯤ ꯀꯦꯁ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ 4ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯟꯅꯗ꯭ꯔꯤ꯫ ꯑꯝꯖꯨꯒꯤ 98 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ-19 ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯀꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯔꯤꯜ-ꯕꯨꯡ ꯂꯝꯕꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯌꯥꯕꯒꯤ ꯊꯥꯛ ꯌꯧꯔꯦ꯫ ꯀꯣꯂꯤꯁꯟ ꯃꯆꯠ ꯉꯥꯛꯇꯕꯅ ꯆꯔꯥꯡꯅꯕ ꯊꯣꯛꯍꯜꯂꯤ꯫ ꯁ꯭ꯌꯥꯝ ꯖꯌꯀꯨꯃꯥꯔ ꯇꯪꯃꯤꯂꯤꯌꯥꯟꯅ ꯑꯦꯟ.ꯄꯤ.ꯄꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯀꯦ. ꯂꯩꯁꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯈꯟꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯍꯥꯟꯕ ꯐꯃꯨꯡ ꯍꯨꯝꯗ꯭ꯔꯥ ꯂꯩꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯃꯤꯅꯤꯁꯇꯔ ꯖꯌꯟꯇ ꯀꯨꯃꯥꯔꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯐꯤꯐꯥ ꯌꯨ-17 ꯋꯨꯃꯦꯟ ꯋꯥꯔꯜꯗ ꯀꯞ ꯇꯤꯝ ꯁꯦꯝꯕꯒꯤ ꯄ꯭ꯔꯣꯕꯦꯕꯜꯁꯇ ꯃꯅꯤꯄꯨꯔꯒꯤ 8 ꯌꯥꯎꯔꯤ꯫ ꯊꯦꯡꯛ ꯌꯨ꯫